Parliament ki staff singi anok bafizol da maite ki koget makal ama season agani hairiba asida Manipur Legislative Assembly da Marshal singna ngasi maksu salai koget macha season ariba asumna hairiba koget makal asi oina Parliament ki staff singna season abada toina akaiba lairoi haina Utra Sanglen sana konong angom ningtho angom poreito na thokpa chirol ama da palli chirol asina hai Koget asiga mari lainana miyamda nungnangba ama faholiba asigi matangda Utra Sanglen sana konong amadi umanglai kanba lup ukal kapunna khanaduna warep asi laukhri hairi warep singa dudi India kumba furup listing kaya gi koget makal listing kaya laiba asigi parlamenta maite gi koget amabu staff singi fizol oina khalakpada nungaiba amadi chokthokpa fawi adumoinamak mari lainaba parliamentary affairs ministry da koget asi season nabada maite singi inat ki saktamda akaiba natraga kaibra natraga kaidabra season nagadoriba koget adu karambano amadi madugi ayayada khangdok minaba chirol ama thaduna khangalagani hairi Laithau tinthau amadi laibak ningthongna angam athok singda mana oina piba maitegi koget makal singda furup nat ki oiba masaka akaiba tholakadaba amata aranba mongda sizinadaba amadi salai koget macha asi oina parliament ki staff singa sizinaba haiba warep sing laukhri hairi koget makal sing asi ki sizinafam amasung thak asi yenglaga sizinabada thoina akaiba lairoi tawbatabu koget ki lairiba thak asi yengdana pangtokda tawsinbegi thawong adubudi sana konungna matam punamakta ayaba piroi amadi madugi tawpham thokpa tawgani haina chirol asina palle